अहानबदा मरुओइबा पाव अनीसुबा तांकक्ता मिखल पांगथोखिबा थौबाल उख्रुल अमसुंग सेनापति की पोलिंग स्टेशन तरेता मार्च 9 दा रिपोल पांगथोकननबा ECI ना ऑर्डर थोखरे JSC against the brutal killing of Leima Popam Amuba Elias Aruna Manipur Lengakta Thamkiba Wakat Singh Thabakta Onthokte Haiduna Ngasi Ahing Nongyai March Kit Mapangi Ahing Nongyai Fauba Pungni Funipangi Thobal District General Strike Kaukre Amade Wangjingi polling number 34/9 dagi 34/17 Faubagi CCTV footage sing observer na puthokuna punna yengminakre achumba amata tauramdre nupi marina hanjin changduna vote thadaduna aranba kaya tauba thingnakre hairi Poni TV gi numidangi pau mining tabiriba singbu bidyasana nantaram nokchari hauzik pau sandokna pizari March की तांग मंगा दा तारानिथोई सुबा मणिपुर असेंबली की अनि सुबा तांकक की मिखलदा हिंसा थोकिबा पोलिंग स्टेशन तरेता रिपोल तौननबा ngasi इलेक्शन कमीशन ऑफ इंडिया ECI ना ऑर्डर अमा थोखरे रिपोल असि हयेंग मार्च 9 दा पांगथोकनी थौबाल उख्रुल अमसुंग सेनापति डिस्ट्रिक्ट मार्च 9 दा पांगथोखिबा मिखलदा हिंसा थोकपदगे डिस्ट्रिक्ट अहुम असिगे पोलिंग स्टेशन तरेता रिपोल पांगथोकननबा ECI ना ऑर्डर थोखिबनी अनीसुबा फेस्टा पुन्ना असेंबली कंस्टिट्यूएंसी कुनिथोइदा मिखल पांगथोखिबनी हयेंग रिपोल पांगथोकदबा पोलिंग स्टेशन तरेट अदुदी वांगजिंग तेंथा कंस्टिट्यूएंसी गे 34/9 वांगजिंग होदांबा उख्रुल कंस्टिट्यूएंसी गे उख्रुल E2 चिंगाई कंस्टिट्यूएंसी गे कालहांग अमसुंग पेबी कारोंगी ngamju यांगखुलेन अमसुंग तादुबी गे माउ मराफीनी हाइरे पनबा याबदी फेब्रुआरी 9 दा पांगथोखिबा अहानबा तांककी मिखल अदुदा पोलिंग स्टेशन तारानिथोइदा मार्च 9 दा रिपोल पांगथोखे JSC against the brutal killing of Leima Popam Amuba Elias Aruna Manipur Lengakta Thamkiba Wakat Singh Thabak Oina Onthoraktaba da Pendaba Fongdoktuna JSC Asina Ngasi Ahing Nongyai Dagi Hauraga Tha Asigi Mapangi Ahing Nongyai Fauba Pungni Funipangi Thobal District General Strike Kaukre Ngasi Wangjing Hodamba Maning Laikai da Leiba Pioneer Club ki Lampakta Pangthokpa Paugi Mifam Amada JSC gi co-convener Tekcham Roman Kantana Hai Tha Asigi Marigi Ahing Nongyaida Tamthina Mioibagi Minungsi Yaudana Nongmaina Kaptuna Hatpikraba Amubagi Mihat Asida Chenariba Razen Amasung Rakesh Hariba Mapamacha Anibu Ngasi Fauba Manipur Lengakna Fabidaba Asi Yamna Pende JSC na Taliba Wakat Singh Thabak Oina Onthoraktaba Asina Pendaba Fongdoktuna Ngasi Ahing Nongyai Dagi Hauraga Tha Asigi Mapangi Ahing Nongyai Fauba Pungni Fanipangi Thobal District General Strike Kaure Ana Yek Athu Akai Liningi Oiba Thabak Singh Amadi E Pauga Mari Leinaba Mioi Singdi Athingba Asidagi Komthokani Haiki JSC na Taliba Dabi Singh Adudi Amubabu Nongmaina Kaptuna Hatpada Chanariba Wangjing Wangkhaidagi Mihatpa Singh Haubam Rajen Amasung Mahaki Machanupa Haubam Rakesh Hairiba IRB Su Oiba Mioi Ani Asigi Mathakta Logi Oiba Pifam Thokba Chairak Singh Piba Makhoi Ani Fadriba Fauba Hakchang Laudaba Haiba Yauri Makhatana Mihatpa Haubam Rajen Amasung Mahaki Imung Manung Matam Chupagi Oina Wangjingdagi Tanthokpa Mihathina Hatok Pikraba Leima Popam Amubagi Matik Chaba compensation Pigadabani Laikhidrabagi Imungda Chanaba Lengaki Tabakama Pigadabani Haiba Singsu Yauri Amaromda Amuba Misida Chenaba Sing Atubada Lengakna Pabiu Haina Ngasisu Wagjing Hodamba Maning Lekaigi Lampakta Ima Singna Wakat Mifam Hangkre Wakat Mifam Aduda Saruk Yakibi Haikruzam Ziban Malana Hai Amuba Misida Chenariba Razen Amasung Machanupa Rakespu Fadriba Fauba Khongjang Leptana Changsinkhigani Haukiba Mastang Marida Marigi Ahing Nongyaida Mihatina Noman Kapuna Hatok Ikraba Wangjing Hodamba Maning Lekai Daliba Silema Popam Amuba Elias Arun Mishigi Jesina Ngasi Sakada Mihapa Puthona Tam Chiba Matam Hawa Satana Sakana Manipur Lengang Natumin Lesson Bivana Madam Moiraga Jesina Ngasi Ahing Nongyai Danina Lakliba
tang mapan gi ayin nongai pawa gi thawal district asil gi mafam sinma thungna ban lauthok sare hariba ban general strike thawal district manung jana leiba jaga singna tawdariba je strike asina maram oiraga media mai sing ana layeng deba karmagidi koi jesina komthok chagani loinana jesi asina kaujaniba amuba mihara sing mai lena kaujani balasida Manipuri miyam gi muchna leibi civil society praja miyam puna magna sajok pina biu sabat piu haina jesi mai kai dagi nolungna media gi thongda noluk chale Ngarang March tarukta Thobal DC office ta Wangjing Tentha Assembly constituency gi election observer na conduct tawduna Wangjing Tentha AC gi returning officer Kendra si gi INC candidate Moirangthem Hemanta BJP gi election agent Paunam Khelen amasung NPP gi election agent Laisram Chitaranjan yauna pung mangarom faminaduna meeting ama pangthokhe meeting aduda Wangjing area gi polling number 34/9 dagi 34/17 fauba aranba pambai ngakta chathaduna vote thadaki haibagi khudang chamdang election observer na puthokuna khana nainakhi baga loinana polling station sing asida repoll tawroidabagi maram sunglei leitre haina INC gi candidate Moirangthem Hemantana fogdorakli Wangjing area da aranba pambai chathaki haibagi matangda INC candidate Moirangthem Hemantana election observer amadi aroda complaint tawraba matung pangthokhiba mifam adugi matangda ngasi Hemantana mahaki tenthada leiba mayumda paumi singa unabada hai Wangjing gi polling number 34/9 dagi 34/17 fawgi CCTV footage sing observer na puthoktuna punna yengminakhe maduda achumba amata tawramdre Nupi Marina Hanjin Hanjin Changduna Vote Thadaduna Aranba Kaya Tauba Thingnakhe Voter Singna Vote Thadaba Changlakpada Sign Tauramba Document Singsu Punna Yengminakhe Madudasu Sign Tauramdaba Kubi Soi Namlamdaba Mayam Amasu Yauramkhe Haina Mahangna Fongdokhe polling number 9 dagina 17 bawje masi proxy vote hadagi haibaje minna uraba makoi myana mi amana maduda unauthorized polling agent dugi maming mata photo yauribado madu phagadabani jenda thamgadabani punish tawgadabani karigidamakta manipur praja jingi hayeng tung koina bawda aina yadabongda agent phambagidamakta mi ama lokapta legi haibaje not only by constituency gi natna hayeng waibo kana gadabani aduna mase breaking news ama werani itihasam ju weragani achumba torpagi youth akoi turning point ama ju wer hoji aina ngang hi myam sin aina puto pone mangno ji BJP gi agency kauchala ngeba ini di sana malani kari lato na hai bangam de na satisfy tawni lok te bi season do na gemu na koi polling da campaign to ni na changa yengu raune si jibu prithvi da uithopa yaba maungla Hayeng repoll pangthokadawriba Wangjing Tentha AC gi polling number 34/9 da leiba voter singdagi BJP worker singna ngasi numidang nongmei paiduna ki hallaga namfuda Aadhaar card sing loina khongotkhre hairi Saktak che yaudragadi makoi vote thadaba yaroidawribra haibagi achoba wahang ama oire haina Kendra sige INC candidate Moirangthem Hemantana fongdorakli Moirangthem Hemantana media da thadorakba video footage amada mahakna makhatana hai hiram asigi matangda general observer aro amadi mari lainaba singda khanghankibasu laikre Aadhaar khongwat ki pikraba voter sing adugi vote thadaba yabagi right adu mari lainaba singna PBU hairaduna BJP na namfuda vote thadakraba Wangjingi polling ataisu vote hannanaba low courta chalagani hainasu makhata ke the Pamtoki election is 34/9 dagi 34/17 high polling station mapansida napu sabuda vote hada gre haida complain ama tawjabani madu puramaki che cha punamak yengaga sputani da sa manana makoi hada gre hai base kudam changam loina phangre puramaki loina halakani haina khalamani adubu yam angak pamongda sumna dagi polling station am ka hale sa manaba case ne Masih yang ini, atau pamana, hari bah yang hangador bah election asida BJP worker jinan nongmai pairaga Aadhaar jing loi khongka kre, adu deh yang Aadhaar yau dah Saktak che yau dah gadi makoi vote hada bayar doi bra, masih asal wahang amoy, marmaduna mari le neba transida, jenen observer da, arwoda, telefoni kudang da masuk WhatsApp da, matam sana pau fire,
पुंगाइमा पुंगमुक सुरे पाउ पीगिबजे हजि मोय लागते फिनददी बीजेपी वर्कर्स न नोंगै पाइ नफु नफुदा आधार कार्ड से खोंगकरे अदुरगदि मोय हिं था बोथा दबा यालोइदरिब्ला अई माइकैदगी मई लेनबा अथजिंगदा अपील तौजरी मदुदी मखोइसिंग अदो इलेक्ट्रल रोंदा फोटो यावबनिना मखोइदु लागा मागी फोटो दुदा मानब्रा मानदबदु आइडेंटिफाई एजेंटिंग तौरगा भोट थादबा याबगी हक अदो पीबीयु हाइबा फमजे अई माइकैदगी थमजरी अदुगा रिपोल तौनबिदमुक्ता अतोपसिंगसु लोकोत चतुना चप मानब केसिना मसिजो मु रिपोल तौनबिदमुक्ता अया फरगिगनी ngasi Manipur Technical University MTU da pangthokhiba paugi mifam amada MTU gi mahiroi MD Usmana Dr. Tongbram Vaveshwarbu MTU gi Vice Chancellor oina khanbada University asigi oina chayetnaba amata leite adubu amsona kanagumba miwei kharaga lautunaba manba mowongda VC gi mayokta atamnana mityeng thamba amadi haukiba December gi tangkunda press statement thorakba amadi February ge tang anida University asida laklaga BC gi office amadi administrative block na chingba maram chadana thong lonsilamba asi yaningde haikre MD Usmana Makhatana haike mahiroi loop amani hairaga mahiroi singi mayokta leiba loop singbo University asigi mahiroi singna kaidongnungda saugatloi adumakpu mahiroi singi welfare gi amadi University asigi chakhot thaurangda midyeng thamlakpa singdi MTU gi maikaidagi taramna okchagani loinana amsogumba mahiroi loop amagi maikhum upsillaga masagi personal interest ta University amabu lanna uhannaba hotnaba amadi ayet apan piriba loop asi MTU gi yeknabani haina lawbaga loinana University asigi campus ta matam chupagi oina athingba thamle karigumba mahiroi singge athingba asi thugaiduna campus asi da changduna amadi tawhaningtaba thabak chatharaklabadi maduda thokporakpa afa phattabagi daita khudingmak amsona pugadabani haina mahakna makhatana phongdokhi government na BCC khama matamda university asida jaina ba amata lekhite tawtabu masigi matung tarakpada matang amso ko balup amana kanagumba myoi khutpu kharana lautuna ba man mamongda BCC bu matik chate haina atamna minyeng thamlakhi moina ahan ba press statement tholapasi haukiba chahi inkum kumjalising ani kunmathoi gi December gi tarikh kunmat panda press statement thokpa horakhi masigi makhatar poina mathang ewi chaliba chahi sigi February gi tarik anida university asigi campus ta laklaga ewi BC office amadi administrative block na chingba maram chadaba mongda thonglon silambagi thodok kya se leikhabani masigi matung tarakpada su chaliba tha sigi hoji chaliba March tha sigi tang anida university asigi mayokta habati makoina press statement thokpasi continuously thokta ningsing lakpada statement thokpagi mongda thoktuna tangduna tana leibe ko university asida honorakliba si ekoi mairoi khonagi damakta yamna leibak thibanena lawi tha asigi mangada Charangpad High School da mikhalgi pau coverage tawba lakpada Mami TV gi video journalist El Kantada khutthaba amadi mahakki mobile munkhi haiba thodok adu yamna thamoi sokna nungaitaba phongdokchari haina surbala konsamna phongdorakli wafam asi ngasi Charangpad mayai lekai ground da pangthokpa paugi mifam amada phongdorakhibani mahakna hai thodok adu Charangpad High School ge ground da thokhibadi natte gate ki wangmada thokhiba thodok amani thodok adubu JDU na chathabani haina atamnana phongdokhiba asi aranbani hairiba mafam adudi atopa candidate singge miyoi singsu leiribani ahing nungthil naidana pau khomlaga miyamge mit nakong ohenbiriba paumi singbu JDU na awangba thakta thamjari asigumba tabada nungaitaba thodok asi JDU na tawkhiba leite kanagumbana El Kantagi mobile loksinba yaurabadi pithokpiraku hainasu surbalana miyamda appeal tawrakhi na media gi mioi singda khut thar e phura e media magi mobile mulli adu tawena haiba khara tajare khudingmak ki mioi khudingmak suna botar khudingmak suna lairiba mafam jaga dol khudingmak ki adum suna laire hairiba posi daida karamba dol gi minanu karamba mioi nanu karamba misak nanu sukham khangdana hekta JDU nani na haida simakti haiman bathoi simasu thamoi sengna koi nungai jate karamba miwena karamba misakna haiba che koi so tawdana koi uhauraga khanghauraga utlaga haiba maknata banina
JDU की ni hai ba siti sengna JDU की candidate oina thoiba Sri Kangabam Jaduni magi mioi singna ni hai ba do akoi utlaga khangaga sakta ga hai bi ba oiradi phai hai ba siti MLA Megachandra की मीना थोन बिरिब्रा MPP की मीना थोन बिरिब्रा हाइबना चिंग बकया से खन्ना बिरगा फजन कुपना नहीं नरगा हाइहंजनी मणिपुर दंगासी मियोय मंगा कोविड पॉजिटिव ओइख्रे लाइना लाइचेट असिना मरम ओइदुना मी लेखिदबगी पाउ लेते मणिपुर कोविड 19 कमन कंट्रोल रूम गे मतुंग इना पॉजिटिविटी रेट असि चादा सुइनो दशमिक मंगा ओइखे हाइरे मियोय कुनिथोय कोविड तगी फगलक्तुना डिस्चार्ज सौखे हौजिक स्टेट असिगी कोविड 19 केस मसिंग असि लाख अमा लिसिंग कुंथ्रा तरुक चमापनगा अहुम यौरे लोइनना लेखिदबा मसिंगना लिसिंग अनिगा चामगा तरामंगा सुरे हाइरे बिष्णुपुर डिस्ट्रिक्ट मखल कयागी रबी क्रॉप निंगथम मही मरोंग सिंह तोंगान तोंगान बा लौफम सिंगदा थानरी लौमी सिंगना फोंगतोकपा मतुंग इन्ना हंगाम आलू हवाईना चिंगबा कया थानरी मही मरोंग सिंह असिगी मनुंगदा हंगाम हुनबना अतेनबा मतमदा ख्वाइदगी सेन फंगबा याबा मही मरोंग ओइरी हाइना तिनुंगैदा लैबा लाइश्रम सामो कौबा लौमी अमना फोंदोरकले ngasi aikhoigi paumina lofamda chatuna yengluraba matungda thinungaida leiba College of Agriculture gi Project of Mastered Central Agricultural University gi NEH component of AI CRP RM scheme gi makhada laupari tarada cluster ama semduna yamna mai pakna thabak tawriba laisram samona makhatana haike hangam thaba haibasi khwaidagi atenba matamda iwa wadana sen fangba yaba thabak oiri Maramaduna Lomi Singna Pugning Changna Mioi Khara Manaraga Thabak Asi Paikhatlabadi Lau Lokraba Matung Tha Ahum Leiraga Hangam Thaduna Lupa Lakaya Tanba Yaba Sinfam Oiri Hainasu Mahangna Fongdokhi Lomi Ichininaw Singna Pothok Puthokpada Pugning Changsi Chinjakta Mipal Tangdaba Lamdam Ama Uhilasi Hainasu Mahangna Makata Ki Logi Singi Batam se loy Matung da Lam Arem Mam Lady se अखोई लौमी सिंगना फौ लोखर मतुंगदा अखोई पाइखटपा याबसे अखोई रबी सीजन की ओइनदी हंगाम सिसु हंगाम थाबा सिसु अखोई सेंथोक लेबा लौमी सिंगी सेंथोक लेबा अदिगा लौमी सिंगी हांगबा मतमदा अदि लमसु हांगबा अदिगी लौमी सिंगी फ्री की मतम थबक सुनब मतम लेतबसिदा लो अखोई सिगी प्रोग्राम से पाइखटलगदी लौमी दे सेंथोक लेबा अमदी लौमी सिंगी सेंथुंगी फिबमदा अखोई अथोइबा अखोई इनकम अमा लाकनबगी मसा अमसु ओइगनी हैना अखोई थाजै अदुगा मसी हंगाम हुनबा से यामना लुबा थबक नति यामना लाइबा अदु मतमसु याम चंगदबा क्रॉससु यामना चंगदबा अदु इनकम ने हेनबा पोथोक अमनी अदुगा फौगा जेंगनबददी इनकम से अखोई हंगाम थाबसिना लौमीगी दमक्तदी इनकम हेलेना लौजै ममदि लेबर चंगदे मतम याम चंगदे अदुगा कनोसी Paugi Marakthana Tenba Bregama Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medland Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medland gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medland app download tawna booking tawi Break matungda makhataba paupizari Directorate of Family Welfare Services Manipur Amadi State Health Society NHM Manipur Anina Sinduna launching and media sensitization of intensified Mission Indradhanus 4.0 program ngasi Directorate of Family Welfare Services ki conference hall da pangthokre Pangthokiba Thoramaduda Dr. N. Siamjai Singh, State Mission Director, NHM Manipur, Dr. N. Dihe Mao, Additional Director, Family Welfare, Dr. T. Manihar Singh, State Immunization Officer, Amadi Maruoiba Official Kayana Sarugyaki,
Thauram aduga mari lainana Dr. N. Siamjaina chief guest ki warol piraduna haike angang singbu piklingaida laina kaya dagi ngakthoknanaba vaccination kaya kapa ngamkhidre COVID na maram oiraga mironbi nupising amadi angang pokpadagi chahi ani faubagi manungda immunization vaccine kapkadaba adu matam khara asi sangna lebluraba matungda makhatana hida kapa hauragani haike mahakna makhatana haike ngasi tharaga April gi tang mari amadi May gi tang ani dagi hauduna chayol amamam hidak kapagi thabak chatharagani Kanagumba hidak kapagi matam hendokraba angang sing piriba matam asida Directorate of Family Welfare Services Manipur gi office ta laktuna hidak kapthokpiyu hainasu mahagna khanghanke Sige, ang challa sige president of Yuba colleague Dr. MD है उनसा स्ट्राइक का फैमिली है एक colleague Dr. Mania state national officer मरुई ना ऐना पंजाब लौटेर का मन मपान से कम्युनिटी इसलिए नाउ सिंगा इन रिक्वेस्ट कर रहे हैं तो 2020 की मार्च की कोविड पेंडेमिक से लाभ करेगी तो ऐसे की मती restrictionที่เลยนะที่พวกเราในบางงานดีนะจะเห็นอยู่ว่าตัว pregnant women สิ่งที่ตัว immunization ที่ตัวมันนี่ดูดีนะแต่นะเดี๋ยวอยู่ในอันนั้นโดยเลยตัว 60-65 ที่นั่นตัวมันดีเลยอะดูบุ vaccine นะ preventable หรือว่าในน่าสิ่งที่ตัว vaccine ที่ได้ก็ดีนะพวกมันมีนะทั้งหลายนะดาวพิบูตุนะตัวมันจะกลับตัวไม่ได้ตัวนี้那会议列布了本呢，他当会列布是会民间会讲说啊的，妈妈没把我什么时候，本来那个新的马路个安全的和他的那搞不是不的，那现在越来越会把民生闹成过一样。Ukraine da panduna leiba Manipur dagi satra hung ngasi Imphal da thunglakre masigi matang da guardian singna center amadi Manipur lengakna angang sing tek takaidana Manipur da yoraknan ba sinbiriba asigi damak nungaiba phongdokhe Ukraine da MBBS tamduna leiba satra amana makhoina mayok narakhiba awaba sing paudamkhe ida government na sinbiriba Manipur Yang simbi saya amcina nungai je gitu. Aino wajar amba mayam da sidi kara dang chade. Ning jam nungai pa khaw. Wajar jam nungai je message na taw na punya yam na uncertainty leiram ba sia kana settled le. Hai de koi kitang very kitang na dekha difficult oi gri. Nam difficult oi pe thulok bada mai to bada do ai pe ni government side ta koi kino do bi ge digi ado jadi nuai zagi bado ado hoi yaw kan da koi kitang nuai ba mai to gi hon gi yam nuai zai to ha ma ho be yam difficult oi ge pe ko de to oi best tam bani ame best koi first course koi tang mani semester ma first semester je lo thokon thoi hojik se but hojik si problem na koi first semester lo na ngaudra adu mang di koi aina isana khang badadi mi nyam kan li hoda lo ma hojik thokna badadi lo ma thokna mani hojik on the way di lo ma le mani aina khang badadi ado koi pau phang no badadi kitang wa li ko do aina pau phang no badi phang na ba ma am dadi moi thokna ba taw ren ge lo ma haine la ko we mai ni kita no mai thiam ado ga sinjom mai da gine Ukraine ni je project da medical tam jam I mean, again, I'm first year students, MBA students in Georgia. I kind of Union Minister of State for External Affairs Education Dr. R.K. Ranjanda Ukraine dagi halakpa Manipur gi Mahiroi Singh Imphal gi International Airport ta India gi flag piduna okay. Cookie Students Organization KSO Sadar Hills na ngasi ayuk pung mga dagi hauduna hayeng ayuk pung mga fauba kang Pukpit District ta pung kunmarigi total shutdown tawgani haina tawramba adu legak na thazaba pirakpadagi khongjang ngasi yaithokre tha asigi
Ahumda Manipur Police Commando Kangvu Amana KSO Sadar Hills ke General Secretary Bu Marampidana Puragi Haiduna Chenaba Personnel Singi Mathakta Action Launanaba Amadi Chingdagi Commando Lauthoknanaba Demand Tawduna KSO na Kangpukpida Total Shutdown gi Khongjang adu Lauthokibani Ngarang Nungtil KSO Headquarters ki Mihut Singna DGP Manipur ga Mahaki Office ta Makok Thongba Police Officer Sing Yauna Wari Sanabada Lakliba Tang Mapan Faubada KSO Sadar Hills ke demand adu Yasinaba Honagani Haibagi Thazaba Pirakpadagi Khongjang Handokpani Hairi Karigumba Laingak na Hairiba Matam Asigi Manungda demand asi Thabakta Onthokba Ngamdaba Tarabadi March Mapangi Ahing Nongyaidagi issue asi Loisindriba Fauba Khongjang Sangsingani Haina KSO Sadar Hills na Hairi Tang mga da pangtokhiba taranithoi suba Manipur Assembly gi ani suba tangkak ki Mikhalda Sugnu AC gi polling station amada masagi vote thadanaba changluba nupi ama sikre haiduna maming kakthatlambadagi vote thadaba fangkhidre hairi sikre haiduna vote list ki maming kaklamba nupi adu kakching khunau lamhaba lekaidagi sarangthem bala chahi kuntramari apokpa sanatomba kawi balana paumi singda mahaki mamingbu mahak masa khangdana Amadi Kanagi Ayaba Lauraga Sire Haiduna voter list dagi maming kaktalang kibano haina hangke Isa khangdana ming kaklamba haibasi voter amagi hak matpani haike chahi manga chupna ngairaklaga vote thadaba fangdaba haibasi laibak asida leiba citizen amada constitution na piriba masana pamjaba mirepta vote thadabagi right matpani hainasu mahakna phongdokhe None police station gi manung chanba Tengkonjang Higher Secondary School da hangba polling station da Mikhalgi duty taba BSF personnel ama ngarang ayuk masagi service nongmaina kapsinjaba oigani haiba thodokta laikidre Paugi likhun amagi matung ina ngarang ayuk pung 8 lom tabada school adugi manungda nongmaina panduna laikidraba BSF personnel adugi maming Rabindranath Sahu apokpa Narsingha Kawi Urisa Tarasing village dagini hairi Mahak soibedagi masagi service nongmaina kapsinjab duna siba oigani hainasu chingnari asiba hakchang adu Imfalda puraktuna Jenimski morta thamkre hairi None police na thodok asigi matangda case sama register tokre Mamang thagi tangkun mathoida New Lambulen dagi nupi amagi pikliba nupi macha amaga kidnap tawgi thodokta chenabani haina Nan Manipuri ama police na faraga kota puthokre kidnapper adugi maming memda Nilesh Bhai chahi kunmari apokpa Dada Bhai kawe Gujarat ke Moti Varadha Baravha dagini hairi Mahak Sub Inspector Memtuna Luchingba Imphal East ke women team amana Mangalore Police South Station ki marida Mangalore City gi Judge Residency dagi fabagaloinana mahakna kidnap tawkiba nupi amasung nupi macha adu rescue tawba ngamkhibani Mebda Nilesh Bhai asi Mangalore gi court ki transit remand lawraba matung ngarang ayuk makhoi ahumag Imphal da purakhibani hairi Imphal yorakpaga mahak Imphal East ki duty magistrate amagi mamangda puthoklaga numit tarukni police custody da remand lawkre hairi Paugi marakthana atenba break amaga amukhana Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlin gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlin app download tawna booking tawi Breaking matungda makhataba pau bizri Spare Corps gi headquarters IGR East ki Tamenglong Battalion nangarang Tamenglong district ki Kahulong village tagi yamlaba khutsukulai sing fagat pangangkre haina PIV defense wing ke cherol amana phongdokle
Khudlai paiba Kader Singh numidangda chathok sasin tawre amasung mikhalda ayed apan thokhan laba yai haiba pauda yumfam oiraga security force na tha asigi mari amasung mangagi lonaba ahingda operation ama sathaki loinana March mangada thiba humbagi thabak chathabada yamlaba khutsu khulai sing adu fagatpa ngamkhibani fagalaba khutsu khulai sing adude tongan tongan ba makhalge pistol tara humdoi magazine sing amasung kapayariba maru tara mathoini Khulai Singh adu Tamenglong Police Station da makhataba legal action gidamak sinakre hairi. Macha chanu kakching na chahi ani kanaraga pigadaba mana fangadaba miyoi singgi maming lauthokle haina macha chanu kakchingge secretary Nongmaithem Sunita Devi na thadorakba chero lamana hairi. Aiba maibam Nabakishore Singh da Naurem Sana Devi Ningsing Khorirol mana aibi Yengkhom Indira Devi da Machachanu Khorirol mana artist Naurem Ahanjau Singh da Chandrasakhi Laishram Lifetime Achievement Award amadi IEB Lekhakta Devzani Kakching Lifetime Achievement Award piragani hairi Mana Singh asida sel oina lupali Singh taratara certificate amasung inafi amamam yauri hairiba Mana Singh asi March ke tang kuntareta pangthokadaba lup asige kunsuba mapokumon thauramda Lanthok lagani hairi. New Delhi gi Triveni Kala Sangam Auditorium da AKS kauba New Delhi da base tauba organization amana sinduna pangthokiba Laikhidraba Bhumi Putra Viju Patnaik ki Chamaga suba Mapokumon Thauramda Lamdam Masige Progressive Artist Laboratory Imphal gi Antikenbu International Peace Award Lisingani Kunithoigi Manapi Duna Ikai Khumnaba Utkre Haina Progressive Artist Laboratory Imphal gi Secretary Y Rexilana Thadorakba Chero Lamana Hairi International Peace Award Lisingani Kunithoi Pirakhiba asi Antiken Yauna Mioi Mari dasu Pirakhibani Hairi Thauramadu AKS na sinduna pangthokibani hairi award asida memento sol amasung flower pot piduna awardee singbo ikai khumnaba utke and tikenda International Peace Award lisingani kunithoi ge mana pirakhiba asi mahakna Manipuri culture amasung masiga mari leinaba art form singda kathokpa amaga loinana tawkhiba thabak sing adubu singtharaduna pirakhibani hairi All Manipur Football Association Amphagi meeting Makada KSA na sinduna pangthokadawriba Taramathoi Suba Inter-District Kanglaipak Football Trophy lisingani kunithoida saruk yagadawriba Imphal West District Football Association gi Under 17 gi team semnanabagidamak district asigi makada laiba club amadi unit singda makhoi gi sanaroi mangadagi tadana tha asigi nipan gi ayuk pung 8 ka makhai taba matamda full kits ka loinana Pamyal Ground Patsoida Tharakpa Yagani Haina Imphal West District Football Association na Thadorakpa Chero Lamana Hairi Sanaroi Singna Coach M Deven Singda report tauba lakpa matamda age group certificate yaurakadabani hairi Ngasi Tamenglong District ki manung channa laiba Lanong Village ki playground da Lanom Youth Club na sinduna the second 7 Brothers Memorial Chilchep Come Sports Haunabi Matung ina social worker Alingpau Ganmei na chief guest oiduna hodokre numit mapani chupna chathagadaba sports meet asida nupa amadi nupigi volleyball amadi football yauri thauramadu Laisang 5 village ki chairman Saidavid Khongsai amasung all Kaifundai gi chief Laitinthang Khongsai su saruk yakhi sports meet asida saruk yariba team singde Jairon YC Faizol FC Faitol FCB, Longchai YC, Faitol FCA, Rani Veng YC, Moljol YC, Laisang YC, Namdailong YC, Amadi, Kalinagar Jiribamni. Thauramgi chief guest oikiba Alingpau Ganmaina Haike sports ta Thawai Hakchang Yauna career semgadabani state level amadi international level fauba represent taugadabani hainasu mahagna fongdogladuna Manipur asi sanabagi lamda yamna chauba Mangjil Thariba State Amani Haike. Manipur have just Hanaba sport the Yamchauba State Amani, Mudigi Damakta, who's a Hoitosem subdivision gi, Makada Leba, Lengnom, village su Hazana Sanabu Haina. Thank you.
Ngasi Kongba Khetri Lakai da Laiba Maitei Indigenous Thangta and Cultural Institution Mitasi Sanglenda Apunba Manipur Huyen Lalong Lopke Mitiang Makada HRD Department Sinduna Numit Mangani Chupna Chathakiba Thangta Instructor Training Course da Saruk Yakiba Sintakba Nifuromda Certificate Piduna Ikai Khumnakre Instructor Training Course asi Manipur gi Manung Amade Mapanda Lairiba Thangta gi Lup Singgi Sintakba Singbu Hena Mapung Fahan Bagi Damak Class 9 dagi 12 Fabagi Syllabus Nainaba Amade School Singda Satra Singbu Matau Karamna Takpi Tambiduna Lamjing Bigadabige Haiba Wakalonda Training asi Pangtokpani Hairi Aroibada Maruiba Pau Amukhana Anisuba Tangkakta Mikhal Pangthokiba Thobal Ukhrol Amasung Senapati gi polling station tareta March Nipanda repol Pangthoknanaba ECI na order thokre JAC against the brutal killing of Laima Pokpam Amuba Elias Aruna Manipur Lengakta Thamkiba Wakat Singh Thabakta Onthokte Haiduna Ngasi Ahing Nongyai dagi March ki Mapan gi Ahing Nongyai Fauba Pung Nifu Nipan gi Thobal District ta General Strike Gokre Amadi Wangjing gi polling number 34/9 dagi 34/17 Faugi CCTV footage sing observer na putoktuna punna yingminakre achumba amata tawramdre Nupi Marina Hanjin Changduna vote Hadaduna Aranba Kaya Tauba Thingnakre Hairi Poni TV ki Numidangi Pau Mining Tabiru Singbu Kanyanabaya Thangnizari